Download India Health Card app today. Please share. Thagatpa phongdoksari Tezpur makha lekaida laiba Thongnawjam Ongbi Inau Debi hariba miyoi asigi chahi kunga mangarom khut khong amadi khwangda mafam salai khangdana sikpa naba tawramba ado khangabok pa 3 kha khundonda laiba oza maiba thoksom yaisha oza asina layingbibadagi phare masigi damak ozabu haningai leitana thagatpa phongdoksariba Thongnawjam Ongbi Inau Debi Tezpur makha lekai khanabiyu tanabiyu khangabok pa 3 kha khundonda laiba oza maiba thoksom yaisha contact number pijari 76 Khangabok pa 3 kha khundonda laiba oza maiba thoksom yaisha oza asina layingbibadagi phare masigi damak ozabu haningai leitana thagatpa phongdoksariba Thongnawjam Ongbi Inau Debi Tezpur makha lekai khanabiyu tanabiyu khangabok pa 3 kha khundonda laiba oza maiba thoksom yaisha contact number pijari 7628965816 amuktanga 7628965816 Lengsinbiro Laisal Eye Care Khangabok Bazaar Ima Lerembi Khongha Mafam asina makhal kaya gi frame amadi anauba chahina lakpa asigi discount pijari makhal kaya gi anauba technology kya season aduna mid lying gi khudung chaba leizari ningthi jana sankar netralaya da train taroklaba mid lying gi maramda khanghairaba singna lainjari frame da 30% amadi lens da 30% gi khudung chaba pijari free da eye testing tawgi khudung chaba pijari ayuk ke pung nipan makhai digina numidang wairam pung manga fawba khudung chaba pijari amadi Sunday of Lazaro. Akopa Marol Gidama call Tobiu 96124211970. Amukana 96124211970. Lengsinbiro Laichal Eye Care Khangabok Bazaar Lairembi Khongna. Lukayagi itin fami Kena balai traba Hakchangi thawaini Diamond FM Radio Oh Diamond FM Radio 91.2 Diamond Radio Channel. Thorum sandok tuna tahanjariba se 91.2 MHz ta sandok seriba Diamond Radio channel segi ahanba thorum parengni hojik thorum ki makha sathajarakpada amuk puduna laksari SMS song amadi quiz thorum masigi ekhogi sizinajariba studio gi number amuk taga ningsingjage 7630944377 amuk kahana 7630944377 hariba number asida akhoina hangjagadoriba wahangi achumba pakhum mayamna pibiraknaba ningsingjari thorum masi hanana SMS ki khuthangda khanbirakhiba isei singbu akhoina lakhotjaraga khudol jabani aduga marakta akhoina wahang amam hangjaraga mayamna chumba pakhum pibirakpa singdu kana no haiduna muk mayamda khanganjabagi thoramni thorum tabiriba singbu amukka hana Monica Thoksom amadi Monica Rambam Anina khurumjari Dudise sandokchariba taromasigi ahanba laifu faraba SMS lokotpio kanana kram bishe khanbire habado mayam punamo khangminase Lokhotjage Monica ahanboina ngasigi SMS song
amadi quiz thorum asigi ahan boina lokhosagadoriba SMS asida yaubirakliba isai asi laikai lalomba 2 film sigi isaini yamna fajakraba isai amakhangni tabada yamna fajaba isaini mayamnasu kari oiramgadage haina khanbiyu isai se eke yangoy amadi surma chanugi apunba khonjelda sakhiba isai musi musi ngaliba manglanse asumna sehoba isai amakhagdani khanbirakliba isai aduga isai se soidana thabira umem haina shu haibirakpani aduga isai khanbirakliba miyoy asi Andro lam thabungdagi isanna khanbirakpa isaini Diamond Radio tariba pumnamakasu taminazege haina haibire Monica adudi ahan be isai lokhosadingagi mangoinana ngasigi ahan bohang lokhatpiyo Sandokchariba tharom asigi ahan wahang su lokhochari Data Protection Day ase karamba thagi karamba tarikta palan tawbage wahang ase muktang hanan nisinjage Data Protection Day ase karamba thagi karamba tarikta palan tawbage adumna 7630944377 da achumba pa kompi birakna basu nisinjari isai kodol tambiyo isai kodol tamjage Monica ahan boina Lekai lalumba 2 film shidagi eke yangoy amadi surma chanugi apunba khonjelda saklibe isaini Ojit Babu ningthawjagi mayekta eke yangoyna thawai happy khiba isai musi musi ngaliba manglanse sumaseuba isaini isai asibu taja ningdona khanbirakhiba mioi amuktaga ningsingjage androlam thabungdagi ijanna khanbirakpa isaini khudol tamjari taminase Musi musi ngaliba mangal se mutlalloy ay nagkaidawno Musi musi ngaliba mangal se mutlalloy ay nagkaidawno Kaplano ng bunong sibi Kaplano ng bunong sibi Hetay mong mapu ining basay nado Piro ingonda Kang lagi may sakto Ware suhayraroy Mabudi kandiyo no kanduamukta Nathanungda potharaga kaure awaba pumba Naushundiro nangi nungsibana Punshigi mikap thotarava Punshigi mikap thotarava Hetay bang mapu yengbagam de magi hawaba Uroibu puningba
hingse nongalakigani soidana manglibam manglan sisu mangpawnarakkini numittu nangairibu aina lena zagi khanduna mimangda Musi musi ngaliba mangal se mutlalloy ay nagkaidono kablano ng bunong sibi kablano ng bunong sibi kablano ng bunong sibi. Monica, ahanba oina lekai lalumba tu film sidagi Hoi. Ekeyanggoy amadi Surma Chanugi yamna fajakraba isai amakak taminakre isinnaw Androdagi ichana khanbiraktana yamna su fajai isai se yamna fajabi isai ni adubo akoina ahanba oina hangjakhiba wahangi achumba paukhum ningsingsi aduga kana kana chumna pibirakpano haibedusu amukta yengminasi. Hoi, ahan boina lokuchakiba wahang ase dada protection day ase karamba thagi karamba tarikta palan tawbagi wahang asigi achumba paukhum 20th January gi tai kungani panda dada protection day haina palan tawi hangjakhiba wahang asigi achumba paukhum bibirakpa megi singsingjagi Amukta ningsingbiyo. hoi ahan boina achumba paukhum bibirakpa mi ase Linthoi Chanu Kaksingdagi achumba paukhum bibirakpa haningai leitana thagachari Tezpurdagi Bhim Thawal Haukhadagi Ranjan Pangabam Laringbam Lekaidagi Chinglemba Luwang Kaksingdagi Umarani Hianglamdagi Achoba Waikhom Langthabal Kunjadagi Taibanganba Ningthawjam Mr. Don Kaksingdagi achumba paukhum bibirakpa thagachari Johnson Thongam Khingmandagi achumba paukhum bibirai Usiwadigi Sima achumba paukhum bibirakpa Ranjit Thoksom Sapam Laibungdagi Thokpam Aton Devi Wangkhai achumba paukhum bibirakpa thagachari Abema Singjangmaidagi achumba paukhum bibirai Vidya Sorkhaibam Charangpatdagi achumba paukhum bibirakpa thagachari Mukesh Khangabu Cherapurdagi Priyanka Thohenbi Haibe missing asina hangjakhiba wahang asigi achumba paukhum bibirakhraba misingni Thagachari Thorum-sida isagi chireba matam kaithokpiduna saruk yabiba adudi Monica anisuba SMS lakhojage lakhotpiyo anisuba SMS asidi sangayumpham mamanglekaidagi Sarinas na khanbirakpa isaini Takhilamba Madakinigi khonjalda sakhiba isai amakak tajage asumna sehori Kanasu leite nangidi taibangda lamjani nangdi pidonba mapuni yamna fajaba isai ni Monica anishuboina tagadoriba isai sisu aduga Diamond Radio sibo tabiriba pumnamakbuga taminajage hainasu haibirakpani anishuba wahang amukta ningsingsi isai lakhotringai mangoinana anishuba oina lakhotchari buhang ase Economic History of India hariba lairik ase kanana ibrige
ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯏꯀꯣꯅꯣꯃꯤꯛ ꯍꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯀꯅꯥꯅ ꯏꯕꯒꯦ ꯑꯗꯣꯝꯅ 7630944377ꯗ SMSꯀꯤ ꯈꯨꯠꯊꯥꯡꯗ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ Isay kudol tamjage anishubo oina sangayumphom mamang lekaidagi Sarinasna khanbirakhiba isay takhelamba mandakini gi khonjalda sagliba isay ni kudol tamjari taminasi Sulaite nangini taibanda lamjani nangdi pidon ba mapokni kana sulaite nangini taibanda lamjani nangdi pidon ba ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯏꯁꯩ ꯑꯃꯈꯛꯁꯨ ꯇꯥꯃꯤꯟꯅꯔꯤꯀꯣ ꯆꯦ Yamna fazakre anishubo oina sangayumphom mamang lekaidagi Sarinasna khanbirakpa isay anishubo oina hangjakhiba wahangi achumba paukhum ningsingsi Monica ꯍꯣꯏ ꯑꯅꯤꯁꯨꯕ ꯂꯧꯈꯠꯆꯈꯤꯕ ꯋꯥꯍꯪ ꯑꯁꯤ ꯏꯀꯣꯅꯣꯃꯤꯛ ꯍꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯀꯅꯥꯅ ꯏꯕꯒꯦ
Wahang asigi achumba pakhum di Ramesh Chandra Datta. Pakhum ase mutang hana nishingjagi Ramesh Chandra Datta. Hangjaki wahang asigi achumba pakhum bibirakpa miming ningjagi. Ahan buhina achumba pakhum pangjaba si Tezpurdagi Bhim achumba pakhum pangjaba haningali tan thagachari. Loina na poirengan ba chongtham konadagi achumba pakhum bibirakpa thagachari. Nambol Naurim dagi loidang achumba pakhum bibirei thagachari. Tuhen chana achumba pakhum bibirakpa Yumkhaibam Sharif Khan Lelongdam makhadagi achumba pakhum bibirei. Usiwa dagi Sima achumba pakhum bibirakpa Tuhen chana Yaifabi Priyanka. Hai bamising asina hangjaki bo hang asigi achumba pakhum bibirakraba mesing ni thagachari punamakpu tharom asida saruya biraktuna tharom asibu mafum phanbiba Thagachari sandoksari tharom asigi makhatarakpa isai lokhatpiyo. Lokhotjage makatarak paisai. Suboy na lokhotjari ba SMS asi Pusparani na sakliba isay amakhakni khanbirakliba isay amata khanjage waithaudagi thoi kaujai Pusparani na sakliba isay Kundo lairang nangsu khanglamloi thamoi nungda jagliba maisak asumna sehuba isay amakhakni khanbirakliba mioi waithaudagi thoina khanbirakpa isay ni thoina khanbirakliba isay si Monica lokhotjadingagi mangoinana Wahang so mukning singsi eduga isai si lokhose. Hoi. Tharom asigi makhatarakpa isai lokhochakra matungda wahang lokhochage. Vitamin B3 gi atopa maming asi kari kaubage. Wahang ase mutang hana nisingjage vitamin B3 gi atopa maming asi kari kaubage. Adomna 7630 944 da achumba pakhum thabiyak na basu nisingjari. Isai khudol tamjage adudi Maman naidraba thamoi film sidagi Pusparani huidromgi khonjalda sagliba isaini Binoranjan noinamgi mayekta Tony Ahimbamna Thawai happy ki be isai amakhangni Kundo lairang nangsu khanglamloi Thamoi nungda chagliba maichak asama seuba isai Isai tajaning duna khanbirakhiba mioi waithaudagi thoi thoi adom na khanbirakliba isai khudol tamjari taminasi Kundo lairang nangdi khanglamloi thamoi nungda chapa mai chakse mai thonggi mi nungna Kundo lairang nangdi khanglamloi thamoi nungda chapa mai chakse mai thonggi mi nungna Khungjin jawani thamoi mai chakse hangamda bawa hai kayana phochila chinbani
leirabani aise ho nangi oina leirabani aise mapu manasin bivani lipunse Sinta halloi midlu pirang kai hanjaroi tai vang khong chat se pun si chu pangi Monica ahum suboina Pusparani amadi Arvin gi apunba khonjelda isai khanbirakpa matamda Pusparani khatang haibirakpuna marmoiraga Pusparani na lokthok sori duga Arvin su yaw leirame thagachari yamna fajaba isai ama taminakhre ahum suboina hangjakhiba wahangi achuma pakhum ningsingsi aduga kana kana na chumna pibirakpana haibadu su mu khanganse ahum suboina lakpachakhiba wahang ase vitamin B3 ge autopa maming ase kari kobage wahang ase achumba pakhum niacin pakhum ase mutang khan ningsingjage niacin achumba pakhum bibirakpa me ase ahan boina thawal hawkhadagi ranjan pangabam achumba pakhum bibirakpa thagachari khundrakpur muria khangaboktagi tespurdagi bim kakchingdagi linthoi sania nongmaithem lamdingdagi achumba pakhum bibirakpa poiringanba chongtham konadagi achumba pakhum bibirakpa thagachari laringbam lekaidagi chinglemba luwang athokpam aton debi wangkhaidagi achumba pakhum bibirai kakchingdagi umarani mukesh khangabok cherapurdagi hiangnamdagi achoba waikhom boinau kaisham nongpok sengmaidagi achumba pakhum bibirakpa aruna lamdingdagi chingchamaidagi abema Nambol Nauremdagi Loidang achumba pakhum bibirakpa Johnson Thongam Khekmandagi Yungkhaibam Sharif Khan Lelongdang Makadagi Thohen Chana achumba pakhum bibirai Yaifabi Kakchingdagi Mr. Don achumba pakhum bibirakpa Dr. Ban Kunjadagi Taibangan Baning Thawjam Mustafa achumba pakhum bibirai Wangjingdagi Bijeta achumba pakhum bibirakpa loina usiwadagi Sima achumba pakhum bibirakpa thagachari mayam pumnamakpu tharum saruga biba mathangi isai amukta ningsingjage Monica mathangi isai sidi nakhatbiyo AZMS namgi khonjelda sakhiba isai amakhakni langmaidongdagi Langmaidongdagi mangroyum nangna khanbirakpa isai amakhaktani mingse khoi laukthokpa matamda yemongna bahai ka tare ne mingje kitang nungaijada bahai tare mangroyum namna khanbirakpa isai ni AZMS namgi khonjelda sakhibe isai nangna chatliba maikaibu yengna lebli ngasishu yam phajai ko isai mekse namna phajaba isai amakhakni isai soiduna khudol tamjage mathangi wahang amukta ningsingbiu hoi sanduksariba thorom asigi makhatarpa wahangda India da karamba chahida ahum siboina emergency lauthokibage wang ase muktang hana ningsingjage India da karamba chahida ahum siboina emergency lauthokibage adomna 7630944377 da SMS ki kothangda achumba pakhum thabirang nabaso ningsingjari isai khudol tamjage AZMS namgi khonjelda saklibe isaini Umakanta ngomgi mayekta tomba heibamna thawai hapikiba isai asumna sehori nangna chatliba maikai tabu yengna lebli ngasishu adomna khanbirakhiba isai khudol tamjari taminase Nangna chatkiba maikai bu yengna
lệp ly ngã si sự không phong chết na đặng na chết khi bờ mai cây vui yên na lệp ly ngã si sự không phong chết na lâu năm đi qua na nào sum môi đâu na lâu năm đi qua na nào sum ôi đâu na sum du na thầm bi răng lấy bằng là thơ môi ở say sum du na thầm bi răng lấy bằng là thơ môi ở say Long hair. Kalaba nung shiray da kau sing oi na tau thari ai na panthum khangda na chatli pun si se dangi kalaba nung shiray da kau sing oi na tau thari ai na panthum khangda na chatli pun si se irai do na puba mai kai da tu min irai do na puba mai kai da tu min Nangi tam thira bawa hay amana mairi oina thamoi da chagla re nang na chat khi bani naning tam na nangi tam thira bawa hay amana mairi oina chagla re thamoi nang na chat khi bani naning tam khauda bana nung si sambal do chết na khauda bana nung si sambal do chết na nang na chắc khi bờ mai cây nuôi na lệp ly ngã si sự không phong Monica hangjakiba wahangi chumba pakhum amukta ningsingse daga kana na chumna pibiro pano yengse amukta ningsingbiro hoi mari subaina lokuchakiba wahang ase India da karamba sahida subaina emergency lokthokibagi wahang asige chumba pakhum kumja lising amaga chamapan humdraga mangage da lokthokki pakhum ase amukta ngan ningsingjage kumja lising amaga chamapan humdra mangage June ge tarik kun ga mangada India da subaina emergency loksoki hangjaki bo wang sige chumba pakhum chumna bibirak pa me gi ming sing jage chumba pakhum bibirak pa me ase
Thohen Sana Han Vina Achimbo Pakon Bibirakpa Takachari Ranjan Pangabam Tawal Haukadagi Achimbo Pakon Bibirakpa Poiringan ba Chongtam Konadagi Achimbo Pakon Bibirei Tespurdagi Bim Achimbo Pakon Bibirakpa Kontrakpam Ria Kangaboktagi Achimbo Pakon Bibirei Kaksingdagi Lintoy Aruna Lamdingdagi Laring Bam Lekaidagi Chinglemba Luang Thokpam Aton Debi Wangkaidagi Kaksingdagi Umarani Shania Numaitem Lamdingdagi Kangsuk Kuldagi T.H. Alal Chiru Sinjamaidagi Yaifabi Achimbo Pakon Bibirakpa Johnson Thongam Kengmandagi Achimbo Pakon Bibirakpa Achaboy Khom Nilakanta Tokela Shram Sinjamaidagi Achimbo Pakon Bibirakpa Ming Hapiraktre Mathangi Thabirakpa Matamda Ming Hapiraknabasu Nishingjari Mustafa Achimbo Pakon Bibirakpa Thagachari Wangjing Dagi Khetri Mayum Bijeta Achimbo Pakon Bibirakpa Kakasana Achimbo Pakon Bibirei Kaksing Dagi Mr. Don Muzibur Achimbo Pakon Bibirakpa Thagachari Koro Tawal Dagi Kengman Dagi Ritin Nibala aina su haibide thagachari thongna yamna su tharom asida sarya biraktuna tharom asi mampom bhanbiba haninga ritan thagachari mathangi sei lokhatpio Mathangi isai khanganjage mathangi isai asidi Ima Machet Isa Tangkhai film sidagi Gagan Priya amadi Pusparani gi apanba khonjalda sakhiba isai amakhakni khanbirakli beisai Ichadi Jaure Sumna Sihoba Isai Amakhakni Isai Sibuta Janingduna Khanbirakliba Mioi Uripok Tagi Puinabeti Konsamna Khanbirakpani Yamna Nungsikraba Imasina Isai Asi Khanbirai Aduga Tabining Basu Hapirai Tabining Basingdudi Amukta Ningsingjage Mingoina Lokhotjage Uripok Tagi Sila Santi Prema Loidang Lily Jamuna Sanathoi Pakpi Bada Komdon Haubi Madi Bramo Ibetchobi Haina Haibire Tabining Basing Soidanamaki Mana Khanbirakli Bishay Sing Tabining Dona Hapirekliba Mui Sing Sinata Boy Sano Adu Monica Isai Lokosading Mangoina Matangi Wahanga Mukta Lokose Sanduksari Tharom Asigi Manga Suboina Lokochari Bawahang Homelet Cup Asi Karama Masanaga Morilina Navage Wang Asi Muktangan Nishinjigi Homelet Cup Asi Karama Masanaga Morilina Navage Adomna 7630944377 da SMS ki kutangda Achimbo Pakon Bibiraknabasu Nishinjari the DJ Isai Kudol Tambio Isai Kudol Tamjake Rasmani Ayakpumgi Mayekta Nanau Sagol Mang Amade Nomai Theng Ibongsa Anigi Music Direction da Saklebe Shaini Gagan Priya Amadi Pusparini gi Apunba Khonjalda Sakhiba Isai Ima Machet Isa Tangkhai film sidagini Isai Tajaning Dona Khanbirakliba Mioi Amuktaganing Singjage Uriboktagi Puinabati Konsam Adomna Khanbirakebe Isai Kudol Tamjari Tabinase Hazaye Lao Ichadi Chauri Chauba Sharifari Ting Ting Chauro Numit na wangli ngay wang hauro Ichagi jagoy lage Kejabi sathe ko ningle Sarage na chana jagoy Sarage na chana jagoy Imagi imangda Imana tambibal jagoy do Imana pinaying lo Sarage na chana jagoy
Mga suboyna lakutchaki ba wahang Hamlet kaba ase karama masanaga malilinabaga. Wahang asige chumbo pakum long tennis. Pakum ase mutang ngaraning sinjari long tennis. At chumbo pakum bibirak pa may ase Ria kangabok tige at chumbo pakum bibirak pa haninga later na tagachari. Puiringan ba siyong tam ko na dige at chumbo pakum bibirai. Aruna lamding dagi Ranjan Pangabam Tawalhaw Kadigi, Tespur Dagi Bim, Lying Bam Lekai Digi, Singlemba Luang, Rahul Naurem Kangabok Digi, Yaifa Bim Ibam Lang May Tek May Lekai Digi, Achumbakum Bibirakpa, Kangchuk Kuldigi THL Chiru, Kangabok Chirapur Digi, Mukesh, Kaksing Digi Mr. Don. Oinam song bungdagi ilangbam shomen langtaban kunjadagi taibangan baning tawjam achumba pa kung bibirak pa yang lamdigi achobo waikom nungsi tombi khangabong mayalay kay digi achumba pa kung bibirak pa hai bemesing asina sandok sari betharom asigi mga subay na hangsaki ba wahang asigi achumba pa kung bibirak kraba mesing ni aduga che matam asiso lek trabanina sandok sari betharom asigi aroiba isay lukhatpiyo Sandokzariba thoram SMS song amadi quiz thoram asigi khoina SMS ki khutang da khanbi rakhiba isei sing mathang manau na lokhot jabada matam leisa laktrabani na aroi boina lokhot sagadoriba SMS asigi isei asi mikiti hariba film sidagi tinku paunam gi khonjel da sakhiba isei kauragi khanba mikupta sumna seoba isei yamna fajakraba isei ni kauragi khanba mikupta ningsingba chamani Tamoida yamna fazawi isay ni aroy boy na tamin nagadori ba siya duga isay kanbirak liba miyo isi kanano hay budong taning singjeke jajing dagi tadoy na kanbirak pa isay ni duga tabining ba so hapire tabining ba singdudi mema soro tampha ibohol jawba thoiba hay na hay bire isay lokhot sa dingay mangoy na aroy ba wahang amuk talokhose sandok sari ba thorom asige aroy ba wahang su lokhot sari Manipur gi Yanhana President Medal Award fangkiba film ado maming kari kawage wang ase mutang an sinjige Manipur gi Yanhana President Medal Award fangkiba film ado gi maming kari kawage adomna 7630 944 da achumba pakhum thabiyang nabaso nisinjari adodi Monica aroi boina akona lokhosari bai sei sipuna taminasi nikiti hairiba film sidagi Tinku paunam gi khonjal da sakhi baise Rami maite gi mayekta gopi na thawai happy ki baise kaurage khanba mikupta khanbi rakhiba jajing dagi thadoi adom na khanbi rakli baise punata minase
ꯃꯁꯤꯒꯤ ꯄꯅꯤꯁꯃꯦꯟ ꯐꯪꯉꯣꯏꯗꯕꯩ ꯃꯔꯝ ꯂꯩꯇꯦ kuini lepuno ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯅꯩ ꯀꯥꯎꯔꯒꯦ ꯈꯟꯕ ꯃꯤꯀꯨꯞꯇ ꯅꯤꯡꯁꯤꯡꯕ ꯖꯥꯃꯅꯤ ꯏꯐꯝꯗ ꯀꯥꯎꯉꯝꯗ꯭ꯔꯕ ꯅꯪꯒꯤ ꯁꯛꯇꯝꯗꯣ मोनिका अरोइबोइना मिकी थी फिल्म सिदगी निंगु पाउनमगी खोंजेलदा यामना फजख्रबा इसे मखक जजिंगदगी थादोइना खनबिरक्तुना तामिनाख्रे अखोइना अरोइबोइना हंगजखिबा वाहंग अमुक्ता निंगसिंगसी अदुगा अचुम पाउखुमसु हाइबियु दुगा कना कनाना चुमना पिबिरक्पनो येंगसी होय अरोइबोइना हंगजखिबा वाहंग असे मणिपुर की अहानबा फिल्म प्रेसिडेंट मेडल अवार्ड फंकिबा फिल्म अदु ममिंग करी कौबगे वाहंग असिगे अचुम पाउखुम मतंगी मणिपुर मतंगी मणिपुर हाई फिल्म असिना मणिपुर दा अहान बोइना प्रेसिडेंट मेडल अवार्ड फंकी वांग सिगे चुंबो पाखुम मतंगी मणिपुर हाई बिरकपा मेगी मिंग सिंग निंसिंग जगे मतंगी मणिपुर हाई हाई बिरकपा तेजपुर दगी बिम अचुंबो पाखुम बिबिरई खोंजोम दगी थवेन अचुंबो पाखुम बिबिरकपा थाकचरी लोइना लोइना ओइनाम संबुंदगी लांगबम सोमेन थवाल हाखदगी रंजन पांगबम सिवादगी सिला अचुंबो पाखुम बिबिरकपा सिंजमोइदगी टोके लाइश्रम अचुंबो पाखुम बिबिरई यांगदमदगी अचुबो वाइखोम मतंग मणिपुर हाइना बिरकपा कांसो खुलदगी टीएच अलचिरु लारिंगबम लेकाइदगी चिंगलेंबा लुवांग पोइरेंगानबा चोंगथाम कोनादगी लिनथोय काक्सिंगदगी थोकपम अतोन देवी वांखैदगी अचुंबो पाखुम बिबिरकपा थोयन सना महेश निना मुस्तफा संगायमदगी हाई मिसिंग असिना अरेबोइना हंजखिबो हांग असिगे अचुंबो पाखुम बिबिरक्तुना थौरम असिबो मबुंग भान बिखिबा हाइनिंगाय लेतना थागतपो फंफचरी थागतचरी मयाम पुमनमकपु थौरम असिदा इसागे चीरबा मतम कया काइथोकपिदुना थौरम सिबु सरुग याबिबा थागतचरी थौरम संदोक्तुना ताहंजरिबा से 91.2 मेगाहर्ट्ज दा संदोक्चरिबा डायमंड रेडियो चैनल असिगे अहानबा
ꯊꯧꯔꯝ ꯄꯔꯦꯡꯅꯤ ꯏꯁꯩ ꯑꯁꯤ ꯇꯥꯍꯟꯖꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ SMS ꯁꯣꯡ ꯑꯃꯗꯤ ꯀ꯭ꯋꯤꯖ ꯊꯧꯔꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯈꯤꯕ ꯑꯃꯗꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯌꯨꯇ꯭ꯌꯨꯕꯇ ꯂꯩꯕꯤꯔꯤꯕ ꯈꯨꯠꯁꯦꯝꯗ ꯂꯩꯕꯤꯔꯤꯕ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯌꯨꯛ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗꯒꯤ ꯂꯦꯞꯇꯅ ꯁꯟꯗꯣꯛꯆꯔꯛꯂꯤꯕ ꯊꯧꯔꯝ ꯄꯔꯦꯡ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯂꯧꯖꯒꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯃꯈꯜ ꯃꯊꯦꯜꯒꯤ ꯊꯧꯔꯝꯁꯤꯡꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯈꯣꯟꯖꯦꯜꯒꯤ ꯈꯣꯟꯖꯦꯜꯗ ꯑꯗꯣꯝꯒꯤ ꯔꯦꯗꯤꯑꯣ ꯁꯦꯠ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯦꯡ ꯇꯥꯕꯤꯕꯁꯤꯡꯕꯨ ꯑꯗꯣꯝꯒꯤ ꯔꯦꯗꯤꯑꯣꯒꯤ ꯈꯣꯟꯖꯦꯜꯂꯣꯏꯁꯤꯡ ꯃꯣꯅꯤꯀꯥ ꯑꯔꯥꯝꯕꯝ ꯑꯃꯗꯤ ꯃꯣꯅꯤꯀꯥ ꯊꯣꯛꯁꯣꯃꯅꯤꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ